Jiribam district ke lengang pupi police outpost da leiba commando unit duty tawduna leiba commando personnel amana mioi ama Nongmeina Kaptuna Hatkhre thodok adu da senary ba commando adu gi mayum miyam na thomjinduna thugai khre hari thodok asi ngarang numidang pung 9 makhairom taba matamda commando barrack manung da thokhibani leikidraba mioi adu gi maming oinam Gandhi sahi 32 apokwa omohon kawi Thobal district ke bengi mamang lekai dagini mioi asibo Nongmeina Kaplam liba commando adu gi maming Loitam Arunta sahi 35 mahak yari pok bamo lekai digini mahak Tamilong da leiba manga suba MR gi personally Thobal commando da attached tawduna leibani hojikna Jiribam gi lengang pokpi da leiba commando unit ta posting tabani hairi thodok adu gi matung ngasi ayu pung 3 lom tabadagi thodok adu da leikidraba mioi adu gi leikai gi miyam thodok adu gi accused oriba commando adu gi yari pok da leiba mayum da thomjilaktuna miyam na mayum sidokre bengi khungi khoisaunarba masing yamna miyam na accused oriba Arunta gi yari pok bamo lekai da leiba mayum yorpada masing yamlaba police na ngak tuna leramba amadi fire service ki gari khamduna leramba ubuda miyam khoisauna khibga loina police ka mukna ke lengang popi commander unit ke post commander na Jiribam police ta pisilakpa report ki matung inadi ngarang numidang pung 9 makhairom tabada barrack aduda nongmai makhol ta kibadagi sangshinduna yenubada Loitam Aruntana AK47 gi nongmai ama paiduna leplam ki mahaki manakta mioi ama taduna leramba thengna kibani hari Hojik Pawgi oina matau karamna thodok adu thokibano haiba chapchana khangmngamdri adumako Jiribam police na thodok adu matang da case amasu lokhatuna thijinba hokre